Hello ma'am. Ngasi aina leiriba mafamse aikoi Russiagi moigi Khung'gang aikoigi adumai tawba hai tare ko yamna fazana semgatriba saradagi kitang lapthok mafamdani ado moida leinariba Yumlei Keirei si kamai tawge haibdo mayam yengse akoi bisa bet ulakhe ai Emannaba ma unaba lakpani ado unare ado je ai hanbagi lambi da lei ana sigi mafamse aikoi romga yamna mong yum khusa kai ka se Emannaba ada aina sum round se maning da uri se mayam yeng biyo ba Yumlei Keirei se ana moigi gaw se ing bani na kitang di yam phajana jackson na nongsit ke ka chang na ba na yum ji sa di sa aduga haibe chawrak na manari hojik aina hojik leiri mafam se khong lambi chatpham se phajana bo sem de adu sorok ke dum pai moi di lam chaw bani na yum sari mafam siga mi khong chatpham siga yam lapna na thamme ba ana sumaina tawi moigi se yam nunga yeng bada ai akoi be se front kano back camera na fazana amtung round ulake yum khusa se mayam ai pet yeng biyo akoi romga kharma nai moina khara ngamba akoi gi tin kup se moina khara yung na kupe ba akoi romga yeng na bada sini moi sa ja tanari ba music leinari ba fibam se sigi mafam sina bus stop ne koi bus stop sidadi mangda uriba sumaina koi advertise tawning ba yum yoning ba adagi thabak mi thabak suning ba mi thabak lei haina takpa adu mayam do yekpa adi thet pa hai tare mafam sida ana bus stop sing loina sumaina thet pham mamam thamme aduga thetli aduni moi sida tawrisi hojik sidagi chat khraga aigi akoi Emannaba to pama maiduna muk khara lape adudadi sumaina so yum si leiroi khara lappa mafam ni ana hana di chatlure ningtham thagi matamda du kalen da di chatte ana akoi da gaw hai tare yam lapna leiba mafam da da muk chatlaga yengasi город тоже красиво как это говорит это природа да это природа гора и деревья. Конечно, вот поэтому я здесь дом построил. Да, это наш друг Хандуло. Салам алейкум. Да, да. Хозяй кони лейрисе city dagi am lap mafam ne ba ado chingyawai tamyawai tawba yam su fajaba mafam ni ado koi Emannaba hojik hariba mohoi sigi manakta lae moina juma loiraga moi da chatse haidana koi su yumda hangadaba kuidre haibadu da lakminabane da hojik koi sida lei yam fajai mafam se koi leirisi matai warep leire somda su yum si yam leikhri somda left side somsida yum ka yam leikhri ana yam fajai hojik koi na leiriba mafam se sei sum chat khraga manung sida sumi leikhri mayam ma